Amaromda Kangleipak News tengbang lup nasu ngasi machin manau ahumgi mafamda ahan bagi oina selgi tengbang pikre ani shuba oina su makata na pigani haina lup asigi president Thongam Brozen na haiki mak na makata na mamang da su mateng kaya pangduna lakli amadi matung da su lepalaitana pangkhigani haiki Kangleipak News tema lukim makai di kisu khoigi laitalara ana ek skun tambangam daba layamangam daba yum sabangam daba mayam singdu mamang thak kisu mateng pangduna lai aduga haiban marai thirba angang ahum sigi makai di su khoina Kangleipak News tema lukim makai di ahan bagi oina khoi lising tranga mateng pangba lakchabani makata ba oina makoina karimba development khara ulaba matungda Kangleipak News ki makai di sungsoi choidana akhoi shampam masike sab araba shampam ama angang singa sida akhoi makhatan mateng pangini haibase akhoi tum tibi ku thangda mianda pautum sike Kakching runners na sinduna tha sigi nipandagi District Sports Association DSA Kakching ki playground da pangthokodoriba Kakching World War II Memorial Run Manipur gi anirak shuba edition da saruk yagadaba lamje loi singna chathok chasin tawbada ayet apan pidana